tum Kuire unnakhidabadusu takhidremappa yang kuire satludabasu gangdolakhiadum siap thau yang hau bidom uri nipsida wadingang lai hau bidom uri mitmangda lam khida mahangasi su mahau chadidum mahapau ditani ngai wa khal na kau rege namdi mahapau ditani ngai wa khal na kau rege namdi Kuire unnakhidabadusu akhidremappa yang kuire satludabasu gangdolakhiadum Mukta wisana kiri ikai bana mau ai yen na pau khong di san na ki sin ban na khong le dreshu wani di mukta wisana kiri ikai bana mau ai yen na pau khong di san na ki sin ban na khong da satlubasu maheda toklak mi chanaruba khudi lukada chatkidum moiro da satlubasu maheda toklak mi chanaruba khudi lukada chatkidum She hired the Kangan the Kangi Gari Adu Pandevano Kangi Padabu Adu Mahayama Hayam Mahe Puruli Kuire unnakhidabadusu yang kuire satludabasu gangdolakhiadum siap thau yang hau